Manpack ki convener Yumnamcha Dilip Kumar ngarang numidang Manipur Police Commando gi kambuna masagi mayumdagi pick up tawkraba matung ngasi ayuk thadorakre. Laingakna CSO singi machil menaba honariba sina miyam gi khongjang mayol chumbang amloi haina Manpack ki convener Yumnamcha Dilip Kumar na haikre. IED pokai kraba matung ngasi ayuk pung mangarom taba matamda Imphal West District Police Commando amade City Police ki apunba kanguna Thangal Bazar ya koiba mafam singda operation chathakre. Mifa mipundi yaukba leiti. Security na akanba cheksin thorang lokhaliba City Police Station gi manung chanba Thangal Bazar gi ngari galida ngase ayuk pung 4 minute yankhairom taba matamda sakang daba singna plan tawduna thamlamba IED ma pokai khrei thawdogadu non Manipuri ma soktuna laikana khrei Matamikan Canada Lilong da Laiba Taruk Suba Sam Rifles ki post manakta Laiba toll tax counter gi manakta sakang daba singna asaba boma mathamlambadagi miyam na mi painarure Center Lengak na Laukiba Firep ki matungina Bharat ki atai mafam singda Jan Jagram Abhiyan ki makhada BJP Khangabuk Mandal na sinduna ngasi Chief Minister and Biren amadi MLA kaya saruk yaduna Citizenship Amendment Act saugatuna amadi miyamda bap dahan bareli chakrai Lambi thong matik chana leiraga chawkhatpa mafam amani haibadi langani chawkhatpa haibasi mafam maduda leiba miyoi singi wakhalon aduna afaba wakhal khanba tungi mityeng sana uraba matamdada chawkhatpa haigadabuni haina Captain PD Minister Karam Shyamna phongdokre Hayeng BJP Manipur Pradesh na sinduna chatkadauriba Citizenship Amendment Act ki awareness rally maikai kayadagi yaningdaba phongdokpa leptre Manipur People's Democratic Front na su pangthokadauriba rally asi miyam gi mayoktani haina phongdoklakle Manipur Pradesh Congress Committee MPCC na sinduna ngasi Bharat ki atai mafam singda pangthoknabagum Indian National Congress INC gi chamga kuntra manga suba Foundation Day gi thauram Imphal gi BT Road laiba Congress Bhavan da pangthokre Miyam na pamdaba amadi yaningdaba CAA gi matangda BJP na hayeng miyam gi oiba rally chatnaba silibasi angakpa poi haina hanagi Chief Minister oibo bina haikre Laingaga Sinai Anti-Corruption Cell Linkhalibasi Kuranba Singi Maikhum Oinabara Haina Manipur Muslim Welfare Organization MMWO gi Secretary General Aminuddin Mojingmayumna Laingak Kamaral Sikre Uripok Kangchup Road Auto Mega Diesel Association gi Tarahumdoi Suba Foundation Day ngasi Manai Inkol Community Hall da pangthokre Diesel auto na air pollution Noise pollution kaya thokalabasu lamdamasigi thabak phangjiba miyoi kyagi hingnabagi lambi amadi piri haina Uripok Kangchup Road Auto Mega Diesel Association gi General Secretary Salai Khomba Laishramna phongdokre Imphal Jiri lambi paringi maruiba thongama oiriba irang thong ngarangdagi yakhidaba maramna ngasisu lambi faunaba ngamdana leiri Jiribamdagi Imphal thorakadaba malpuba gari chama hena lambi da pandun leiri ngasi thong semjinbagi thabak loisilaba yai haidi Ngarang numidang Manipur Lenga ki Director General of Police LM Khautina thokiba order amana Manipur Police ki Inspector manga mafam khongdo khongjin tawkre Federation of Haumina the Bengal Eastern Frontier Regulation Act Lising amaga chanipan humfutara humdoi gi matangda Manipur ki Chief Minister da point manga yauba memorandum ama pisinkre 7 clans Kauba outlet ama ngasi Uripok Huidrom Laikaida Manipur Building and Other Construction Workers Welfare Board Manipur gi Chairperson Haikam Dingona athayo mithumlen oiduna hangdokre Journal Education Officer Zone 2 Imphal East District na sinduna Midday Meal Program gi makhada Office asimaktada ngarangdagi hauna chatharakiba Block Level Cook cum Helper Training ngasi loisinkhre ngasi nongmanini asida ingbagi chang khangen henjilakpaga loinana Nagaland gi Juneboto district ta angakpa fangna un tabadagi miyamna awaba mayoknare lambi kaya unna khumjin khibanang chathok chasin yauna lalon itikta chauna kaiba piri BSF ki kamguna border area oriba Assam gi South Salmara Mankachar district ki Borelgada Jalinot lalon ba khutpu ama thugai khibaga loinana sajinaba Indian currency kaya fagat pangamkhre Upper Assam ki Dibrugarh district ki Chabua village ta Tha sigi tarani thoida miyamna Citizenship Amendment Act ki mayokta khongjang changsin khibaga loinana BJP gi MLA ani gi mayum mai thabada chenabani haiba miyoi ani ngarang police na fazingkhre
Mumbai da Citizen Safe Amendment Act ki mayokta miyamna chayol amarom thongjang jangsinkhraба matung ngasi BJP na sinduna Kranti Maidan dagi hogna pro CAA rally chakre pamdaba thodok sing thoktanaba security na akanda cheksin tharang lokhatki